ngasi phongkhiba sifong singni maruiba paukhra mayamda share tawjage makha tana nongsuraba yari state asigi mapham singda hawkhiba numit kharani asida akanba nongju suduna lakhi hayeng haibadi November gi anida nongju gi sang 7.5 mm oigani haina weather report amagi matung ina hairi numidang wairam phawbada laichil thajinduna akhak araw yawba nonglei nungsit lakpa yabagi phibamda lei hairi matam asida khwaidagi hena sabagi sang asi degree celsius 13 oigani November ahumgi oinasu khwaidagi saba sang 13 degree celsius amasum ingbagi sangna 18 degree celsius oigani numin asida laisil khara khara thabaga loinana nong nungsit khara lakpa yabagi phibamda leiri numit asida parapna haibadi 2.8 mm gi nongju suraba yai haina weather forecast agency climate na phongdorali haina su pausiation makhatana phongdorali dugi mam ngasi goiba numitani makoina hore nungairamda nong akanba nong nungsit akharaw yauna subi yai haidibasi haujuji akhoigi jaga sidasu moirangi konba jaga singdasu nongsi dugi matik mangthare subu yabagi condition da leiri adom ge khoi leiriba district sing mafam sing kan kambagi mawng mato leirigi haibadu soidana comment box ta comment ta thambiramo makhasa tharakpa atopa maroiba paukhra namo atopa yamna luriba maroiba paw manamo swine fever vaccine kapkhre Thabal district ki langmai theta leiba langmai thet youth development association laida amadi district veterinary office Thabal gi joint director gi makhada leiba laurembam ICDP sub center ka khusamnaduna khungang adugi yumda loiba ok nifu romda swine fever vaccine kapthokhre khungang aduda yumda loiriba sa uchek sing maru oina hui amadi okta leihau haubuna singba laina kya lakpadagi ngak thoknaba thawrang adu paikhatpani numit kharani asida karino khangdaba laina naraktuna hui masel siknabadagi yumda loiba hui kya sikre ok kya su wana honaduna loirakpadagi mahi saram daida sikre hairi masigi maramda department ka tanaduna hida kapnaba thawrang kya paikhalakpagidamak department gi doctor amadi staff singbu thagatpa phongdoragli hainasu pauksiesna makhatana phongdorakli atopa yamna ngangningai oiriba paw amana thangna thinbagi thawdokta ani sirei ngasi ayu anganmada Canadian police na phongdorakibagi matung ina ariba matamgi phizol setpa thang paiba miyo amana Quebec City da Halloween thawramda attack ama sathaduna miyo ani siri mangana asok apanang lehari thawdodu Quebec City gi ariba matamgi yum sing leiba manakta thokibani suspect adu masagi sei kungi paringda leiba miyo amani mahak thangsang ama pairaga ariba matamgi phizol ama setuna lakhi haina Quebec City police ki wangloi aten doyona pawgi mifam amada phongdokhi masak maming khangma ngamdriba miyo edu ahing nungyai pung amagi mamangda phaba ngamkhi makpo hospital la pukhi mahakna karigidamak attack adu satharakibano haiba police na maram phongdoktri makna thangna yanba madi haibadagi asok apan nanglaba miyoi manga hospital da leiri police na city da leiriba miyoi singda thonglun sinduna imungda leinaba amadi thijin humjin bagi thabak sathabada mateng pangnaba khangan khre hainasu pauksiesna makhatarakli barak thana hauji ki oiba Manipur gi COVID-19 gi karamba section thorangi matangda leiba share tawjage center gi timna leptana yengsili Manipur COVID-19 gi hauji oiriba phibam asida center gi nodal officer amasu Ministry of Power gi joint secretary BK Dewangana ngasi ayuk pung 13 rom tabada state ki health department ki official sing rims amasum jenims ki makok thongba official sing yauna video conferencing gi kuthangda mifam pangthoktuna khanakre haidi mifam maduna sapsaba warep laukhide haina pawgi likhun amana phongdokladuna hayeng nungthil pung ahumda all secretariat ki conference hall da health ki advisor oiriba MLA Dr Sapam Ranjana preside tawraga health department amasum center dagi tharakiba laiset asigi phibam yengsinaba imphal la lairiba temgi mihut ani yawraga amuk mifam pangthoktuna khanakhigani panba yabada imphal da hujik lairiba center gi mihut kangbu aduna ngasi thawal satuna report lauki joint secretary Dewangade Delhi da hankrabani haina supauksesna makhatana phongdorakli atopa paw amanamu Tamil Nadu gi minister covid na laikhidrei COVID-19 nabadagi layengduna lakhiba Tamil Nadu gi agriculture minister R Doraikanu Senai city da leiba hospital amada laikhidrei Doraikanu laikhidabagi wafamsi laukthokladuna atienba medical bulletin amada Kaberi hospital gi executive director Dr A Selvarajana haiki mahak ngarang numidang pung 13 minit 15 tabada laikhidabani
AIADMK gi MLA oina ahumlak karakhraba sai humdrani thoi suraba Dorai Kanu gi loinabi amasum masa taruk leihori Dorai Kanu tharaga COVID-19 virus na maram oiduna sikiba state sigi sitting elective representative ahum sore haina su poksesna makhatari yamna ngakliba paw manamo UP gi doctor ama Aladin gi lemna apangwa sikre UP gi doctor ama Mirut district gi Aladin lem laibada lupa crore 2.5 mangkhre Aladin lem haibasi magical lem ni haiduna phunga warida lem asida nanbada aningba apam khudingma pi haiduna miyoi anidagi doctor asina lehawani matungda doctor asina police ta report tawkhre police ki report amagi matungina doctor laikhana lem asida nanbada karigumba amata phangdabadagi police ta report tawrakhibani haina su pausi isna makhatana phungdorakli losilakpo ina atopa pawa manamu sai 13 khak ngairiba visa sina phanglei lohongbagi tharam yawba loiraga mayumda hanmada lairamdabadagi mari mata sina koithi thibada manak nakpada leiba laisang mayada maukhari lenthalaga sina lairamba thengnarakibani police ki report amagi matung ina singnariba miyoi akhil bara lakshmi ga khangnariba amasung imung manunggi miyoi sing wohang pohang gidamak phare hairi police na phagaliba akhil bara laksiga nungsinai hairi chief minister Jagan Mohan Reddy na laikhidrabagi imung manungda lupa lakh 10 piragani hairi haina laukthokkhre magna authority singda thawdo asibu lumna launaba khangankhre haina su pauksi isina makhatana phungdorakli aduga ngasigi oinadi pauksi myam matang saida lusinjarage du hren sungsoi soi nungdairamda maruiba pauksing khonggatsaraga myam sungsoi dun update pijarake makasa thraksaba oina myam mayang mafamda kariguma katang myam na share tawjage haujiksi myam COVID-19 virus sina positive oidabasi aji ilai leramaroi jaga singsi Manipur gi loinama oire haba yasilagle adon myam je huji section minasi yumda yuma panthok tabida yumda lengdara le minasi thoktabe yadragasu sigi sarkar na piriba guidelines SOP sigi makhapona myam sabminasi thokminasi amasum mayam da sigi COVID-19 sigi matang da myam na haibiningba leiragasu sujoi comment box da comment share to biramo dukan susunai comment box tu comment digi masang oi bala khochara kan hain myam gi mot tu gi matung ina khochara kan da video sapa matam sujoi myam na share to jara ki tabu myam comment box ta ibira kaduri bisingji haidi sigi COVID-19 sigi myam gi obai top top wakhalon haibidi haidi sigi mawong matausi tawragadi sigi license tagi khoi nanthokpa yai haidi thaidokpa yai haibna chingba sigumba wakhalon myamna pukning loksin oigadaba sugumba si laibiragadi sujuna comment box ta thambiramo comment sing do ina collect tawjarakana myamna sujuna share tawjarake share ga myam video si matang saida losinjarage mayam laisat COVID-19 sitagi lapna laiminasi lapna hingminasi and thank you